September ki tang tara tarukta hauraduna Manipur da Airtel mobile network shutdown torgani Sotin Kumar. Manipur da Airtel network ki thabuk tawriba caretaker sing ki khuchuman hengat halu haiba ki demand da mamang tha ki tang tara tarukta na tang kuntra mathoi fawwa taladuna non cooperation movement sathar khibani. Demand asi mathang tha ki tang tara manga fawwa da pidrabadi mathang gi numit September ki tang tara tarukta na Airtel mobile network shutdown tawbuga loinana Manipur da amuk hanna Airtel link dana ba mawong da akan makhongjang changsil lagani haina AITUC gi General Secretary L Sotin Kumar na phongdokre. Wafam asi ngarang nungthil AITUC na All Manipur Airtel Workers Union ga punna pangthokpa pawgi mifam da mahak na phongdokhibani. Manipur ki Airtel network ki caretaker sing ki khuchumal asi yamna pikpana maram oiraduna hingnanabagi lanphamda awaba ama oire worker sing ki tolob asi yamdrabada lising taramari PBU natraga nongmagi oina lupa chamri ki sangda PBU haina kayarak hana wakat krabani tasing namak tolob ki senpham asi lupa lising kunmari fawwa pigadabani haibasi trade union ki demand ni senpham asi yaudraba fawda lising taramari fawdi PV nanaba taksilakpani. Khongjang asi mamang thagi aroiba chayolda mari leinaba singna thajaba pirakpadagi handoktuna lakpani adubu mathang thagi tangtara manga fawda thabakta onthoruktrabadi mathangi numittagi statewide Airtel mobile network shutdown ge khongjang changsilgani hairi. Cockroach Janta Party ki lusingba Avijit Dipke na Narendra Modi da singna rakre. Surat Laiba Amit Tiwari Kauba RTI activist Amana Cockroach Janta Party ki founder Avijit Dipkebu Maharashtra Industrial Development Corporation MIDC da junior engineer oirambadagi potharaba mahaki apokpa Bhagawan Rao Dipke na Matau karamna leibaga siki mapanda higher education chathabada sel puthokibano haibagi wahang hanglakpadagi Avijit Dipke na Prime Minister Narendra Modi da onshin duna challenge tawrakre. Avijit Dipke na mahaki social media platform X ta upload tawrakiba video post amada karigumba Prime Minister Narendra Modi na mahaki educational degree utpa ngamlabadi mahakisu university ga mari leinaba document sing miyam do uthokani haina phongdorkhre. Hindi lolda Dipke na phongdorkiba wafam singi manungda BJP ki worker amana ayhak ki ithakta Right to Information Act ki makhada application ama file tawruktuna ayhakna lairik laisu tamlakpagi maramda hanglakle maram asina ayhakna applicant asida hangninglibadi nahaki luchingba Narendra Modi gisu educational degree sing phongdor kadabani ayhaki maikai dagidi scholarship letter amasung education loan gi che sangsing miyam da uthokna na thawrang tawre haiki. Icham chamba nupa macha amana Boston University da mahi tambada nangonda kari problem leirabage haina hangladuna education gi mayokta nakhoina lepliba karigino haiba wahangsu hangki. Dipke na PTI da piva interview amadana Bangladesh amsung Nepal da chathaba protest pu singsilladuna aikhoibu lanna uhannana hotnare hairaduna aikhoigi khongjangdi tongali hainasu phongdokre. Assam gi ising isau si khutsem gini Supreme Court ki judge amana thijal hangadabani. Numit kharni gi mamang da konggi nong surakpadagi Assam gi tongan ba Upper Assam gi district sing da ising isau gi khudongsa da ba mayok narkiba si khutsem gi oiba ising isau ni amasung Paksan na aina yadaba mawong da mining satharakpa amasung coal syndicate sing Assam gi ngamkai paringda operator padagini haina charge tawraduna Assam Pradesh Congress Committee na thaudok asigi matang da Supreme Court ki judge amana luchingba committee na thijal halu haina demand tawkhre. APCC gi luchingba Rajiv Bhawan na Guwahati da pangthokiba pawgi mifam da wafam asi phongdok laduna hai Assam ga tainaba Meghalaya, Nagaland amasung Arunachal Pradesh ki ngamkhai paringda Assam laingak na ainiya daba mawong da mining gi thabak sing satharakpana maram oiraduna natural landscape kai halaktuna ising isau se mayok na halakpani haiki. Pawgi mifam asida saruk yakhiba Assam Congress ki media department ki chairman Bedbrata Bora nasu Upper Assam da Black Coal Syndicate sing gi thabak satharakpa amasung illegal oiba mawong da stone crusher sing thamlakpana
handaki isau asi khutsemgi oina thokhanbani haiki maram asina asamgi ichau asina miyoi kaya asi ana mayokna hanba yauna khudongchadaba thohanbagi damakta Supreme Court of India gi hojik judge oiriba justice amana lusingba khutpu amana judicial inquiry tawgadabani hainasu demand tawki mahakna makhata na hai numit khudingi Nagaland dagi Assam da coil pik thanna haplaba truck nifu dagina humfu fawba sangsilakli amasung asigumba truck amamamdagi ain na yadaba mawngda lupa lakh amaga makhai dagina ani fawba laure hainasu maral siki kumja lising aniga kunithoi da National Green Tribunal amasung Guwahati High Court na illegal oiba mawngda chathaba mining gi thabak laksin nanaba task force ama semo haina Assam laingakta direction piwa laikrapasu thabak asi ngasi fawbada Assam laingakna pangthoraktre hainasu mahakna maral siki malemgi oina khwaidagi pikpa ahum suba laibak oiriba Nauru gi maming asi Nauiro haina hongdokre Pacific Island da yum lising tara nithoi khaktamak leiba malemgi khwaidagi pikpa ahum suba laibak ama oiriba Nauru gi maming asi Republic of Nauiro haina hongdokre hana leiramba maming bu nauna maming onthokiba asi laibak adugi lol banan amasung khonthoka chananaba nauna maming thonbani haina laibak adugi president David Adingna phongdokre maming onthokravanina laibak adugi international court su NRU dagi NRO da honglagani amasung laibak adugi miyoi singbu Nauru andagi dai Nauiro haina khangnargani hairi Pacific Island da leiriba laibak asigi maming mahusa dagi leiraklaba mingda onthokliba asi laibak adugi Facebook account ta post tawrakre hairi apikpa laibak asi Germany gi loilam lainga ki makhada leirambadagi Australia lainga ki makhada amuk leirakhibani kumja lising amaga samapal homfuni panda laibak asi loilam laingak tagi ning tamba phangkhibani October 19 da Mr. Kangleipak pangthoklagani Manipur Amateur Body Builders Association MABBA na sinduna sahi khudingi leptana chathaduna lakliba Mr. Kangleipak handak sahi gi oinasu October 19 da pangthoklagani hairi hiram asiga mari lainana ngasi MABBA gi General Secretary Sapam Jayachandra na khutyak piduna press ta thadorpa cherol amana hai Mr. Kangleipak asi chahi lisang sitna laikhidraba ningthemcha ningol chongtham ongbi Ima Sanatumbi Memorial Trust na mapung oina sponsor oiduna pangthokadabani Tarataruk lag suba Mr. Kangleipak sok lising aniga kuntaruk ki oina sub junior senior master gi oina sahi nifu amadi yangkhai gi mathak amasung men physic women physic amadi women body building da tongan ba events sing oina short medium tall amadi super tall haina athoi ehen sangdamnagani hairiba athoi ehen sangdamnaba asida Manipur da leiriba body builder masanabu pamjaba sanoroi singna saruk yananaba paujellakli One championship ka Mizoram gi Nazareth ka $1 lakh amagi khutyak pinakre Laibaga siga awang nongpok state singi manungda ama oiriba Mizoram gi MMA fighter Nazareth Lalthar Jwalana Singapore da base tauba mixed martial art promotion one championship ka $1 lakh amagi khutyak pinakhibaga loinana hairiba senpham asi yauna khutyak pinaba ngamba India gi ahanba fighter su Nazareth na oire Thailand yumbu oiduna Bangkok ta leiba Lumpini Stadium da mathang thagi manga da pangthokdoriba one fight night nifutareta Nazareth na USA gi Gilbert Nakatani ga lamba taunagani hairiba fight asi mahaki oinadi khwaidigi luwa fight ama oigadori Nazareth su ngasi fawba kanagumba fighter amatana maithiba piba ngamdana lakli mahakna MMA fight nipan thengna khibada Nipan mak mai pak tuna lak libani Mizoram gi konung Aizol dagi fighter asina haukiba tha ma pan asida MMA gi field da mai pak na changsin bangamli mahakna tha ma pan asida one championship da mai thiba amata nangkhidriba fighter sing Masaki Suzuki ahum sinu
Jack Brown 5-2 amasung Philippines ki John Brutes 5-1 bu maithiba pirumkhibani. One championship ki fight ahum thangna na mai paklakhiba aduna maram oiraga naha oiriba sanaroi sida anouba thauna ama piba ngamle. Championship ahum thangna na mai paklakhiba aduna maram oiraga ngasi Nazareth na one championship ka $1 lakh amagi khutiek pinabagi khudongchawa phangba ngamkhibani. Masigi mathakta $10 su performance bonus oina pigadori. Guwahati da hauzik training chathariba masagi sahi 15 ron surba fighter asina fongdok khibada one championship na Nakatani ga lamba taunanaba khudongchawa ama pirkhiba adu mahakna challenge ama oina yakhibani. One World Championship ki belt ama mahaki khwang da thonba haibasi mahaki pandam ni haiki.